ꯁꯤꯒꯤ ꯁꯔꯀꯥꯔꯁꯤꯅ ꯇꯧꯔꯤ ꯊꯣꯡꯉꯤ ꯀꯩꯅꯣ ꯑꯩ ꯂꯩꯇꯕ ꯂꯝꯅꯤꯁꯦ ꯑꯩ ꯂꯩꯇꯕ ꯂꯝ ꯅꯥꯏꯗꯤ ꯑꯩ ꯂꯩꯇꯕ ꯂꯝ ꯅꯥꯏꯗꯤꯅꯦ ꯕꯤꯔꯦꯟꯅ ꯇꯧꯔꯤꯁꯤ ꯗꯤꯃꯣꯀ꯭ꯔꯦꯁꯤ ꯊꯨꯒꯥꯏꯌꯦꯕ ꯁꯥꯔ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯌꯨꯛꯁꯤ ꯉꯟꯅ ꯁꯤ ꯂꯩꯕꯤꯔꯝꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯋꯥꯀꯤꯡ ꯃꯃꯥꯡꯁꯤ ꯊꯥꯡꯉꯤꯅ ꯀꯩꯅꯣ ꯁꯥꯔ ꯊꯥꯒꯤ ꯑꯍꯤꯡꯗ ꯒꯨꯟꯗꯥ ꯊꯣꯛꯏ ꯄꯥꯒꯦ ꯑꯣꯀꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯂꯥꯟꯒꯤ ꯐꯤꯕꯝꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯁꯥꯔ ꯂꯥꯟꯁꯤꯔꯣ ꯂꯥꯜꯂꯦ ꯀꯩꯁꯨ ꯅꯠꯇꯦꯗ ꯕꯤꯔꯦꯟꯒꯤ ꯀꯩꯅꯣ ꯄꯩꯁꯥ ꯇꯥꯟꯐꯝꯅꯤ ꯃꯤ ꯄꯤꯕ ꯄꯩꯁꯥ ꯇꯥꯟꯅꯕ ꯄꯩꯁꯥ ꯐꯪꯕ ꯀꯣ ꯕꯤꯔꯦꯟꯒꯤ ꯄꯤꯔꯛꯄ ꯄꯩꯁꯥꯗꯣ ꯃꯥꯅ ꯈꯞꯍꯧꯉꯥꯏ ꯑꯗꯨ ꯆꯠꯊꯟꯕ ꯂꯥꯟꯁꯤ ꯈꯥꯝꯒꯗꯤ ꯀꯩꯅꯣꯗꯤ ꯁꯔꯀꯥꯔꯅ ꯁꯤꯐꯥꯏ ꯍꯥꯏꯗꯤ ꯀꯩꯗꯧꯉꯥꯏꯅꯣ ꯉꯥꯛ ꯁꯦꯠꯂꯉꯥꯏ ꯁꯤꯐꯥꯏ ꯉꯥꯛꯍꯟꯗ꯭ꯔꯗꯤ ꯀꯩꯅꯣ ꯆꯨꯝꯃꯦ ꯁꯥꯔ ꯑꯣꯏꯒ ꯄꯥꯗꯅꯤ ꯃꯥꯅ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥꯁꯦ ꯑꯣꯀꯦ ꯑꯗꯣ ꯀꯔꯝꯕ ꯃꯇꯝꯗꯒꯗꯤ ꯂꯥꯟꯁꯤ ꯂꯣꯏꯗꯧ ꯃꯥꯜꯂꯦ ꯁꯥꯔ ꯑꯁ ꯕꯤꯔꯦꯟ ꯁꯤꯟꯗꯣꯛꯑꯒ ꯑꯣꯏꯅꯤ ꯑꯗꯨ ꯕꯤꯔꯦꯟꯅ ꯉꯝꯗ꯭ꯔꯕꯅꯤꯅ ꯕꯤꯔꯦꯟ ꯁꯤꯟꯗꯣꯛꯄ ꯃꯊꯧ ꯇꯥꯗ꯭ꯔꯣ ꯂꯥꯟ ꯂꯣꯏꯅꯤ ꯀꯥꯏꯒꯤ ꯈꯜꯂꯨꯅꯦ ꯑꯝꯇ ꯍꯥꯏꯌꯨꯅꯦ ꯕꯤꯔꯦꯟ ꯂꯩꯔꯗꯤ ꯂꯥꯟꯁꯤ ꯑꯗꯨꯝ ꯂꯦꯞꯇꯕ ꯅꯠꯇ꯭ꯔꯣ ꯀꯅꯥ ꯂꯥꯛꯑꯒ ꯈꯥꯝꯃꯤꯅꯣ ꯕꯤꯔꯦꯟ ꯂꯩꯇ꯭ꯔꯀꯥꯟꯗ ꯕꯤꯔꯦꯟ ꯐꯝ ꯊꯥꯔꯛꯑꯣ ꯌꯥꯗ꯭ꯔꯒꯅ ꯃꯥ ꯁꯤꯔꯒ ꯁꯤꯕ ꯉꯥꯏꯕ ꯇꯥꯔꯦꯅ ꯆꯍꯤ ꯀꯌꯥꯅꯣ ꯃꯤꯁꯤꯗꯤ ꯎꯃꯣꯔ ꯅꯠꯇꯕꯅꯤꯅ ꯃꯥ ꯁꯤꯕꯗ ꯆꯍꯤ 50 ꯑꯃꯨꯛꯀ ꯍꯤꯡꯒꯦꯔꯥ ꯑꯗꯨꯐꯥꯎ ꯉꯥꯏꯕ ꯇꯥꯔꯦꯅ ꯑꯗꯨꯗꯤ ꯌꯥꯝ ꯋꯥꯠꯂꯦꯅ ꯑꯗꯨꯗꯤ ꯃꯌꯥꯝꯁꯦ ꯀꯅꯥ ꯈꯪꯕ ꯑꯩꯈꯣꯏ ꯐꯥꯎꯕ ꯑꯩꯕꯨ ꯉꯥꯡꯂꯤꯕ ꯑꯩ ꯐꯥꯎꯕ ꯇꯣꯊꯣꯝ ꯁꯅꯥꯁꯤ ꯑꯩꯅ ꯀꯨꯀꯤꯅꯦ ꯊꯥꯗꯣꯛꯂꯝꯗꯕ ꯃꯇꯤꯛ ꯍꯤꯡꯅ ꯃꯥꯅꯦ ꯑꯍꯜ ꯑꯣꯏꯒꯦꯔꯥ ꯑꯉꯥꯡ ꯑꯣꯏꯒꯦꯔꯥ ꯃꯣꯏꯅ ꯐꯪꯉꯗꯤꯀꯣ ꯑꯗꯨ ꯇꯧꯔꯤꯕ ꯊꯧꯑꯣꯡꯗꯤ ꯑꯗꯨ ꯑꯣꯏꯌꯦꯅ ꯑꯩꯈꯣꯏ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯀꯨꯀꯤ ꯍꯥꯠꯂꯨꯅꯤ ꯕꯤꯔꯦꯟ ꯅꯨꯡꯉꯥꯏꯍꯧꯅꯤ ꯀꯔꯤ ꯀꯥꯟꯅꯅꯤ ꯀꯃꯥꯏꯅ ꯅꯠꯇꯦ ꯀꯅꯥꯅꯣ ꯑꯩꯕꯨꯁꯨ ꯍꯥꯠꯄꯤꯔꯛꯀꯅꯣ ꯑꯗꯨꯒ ꯍꯥꯠꯈ꯭ꯔꯦꯅ ꯎꯄꯥꯏ ꯂꯩꯇꯦ ꯃꯣꯏꯅ ꯕꯤꯔꯦꯟ ꯁꯥꯟꯅꯕ ꯂꯤꯂꯥꯅꯤꯅ ꯑꯗꯨꯝ ꯌꯥꯎꯈꯤꯕ ꯇꯥꯕ ꯑꯗꯣ ꯀꯣꯏꯁꯟ ꯑꯝꯇ ꯂꯥꯛꯆꯒꯦ ꯁꯥꯔ ꯕꯤꯔꯦꯟ ꯑꯩꯈꯣꯏꯅ ꯁꯥꯔꯅ ꯍꯥꯏꯕꯤꯔꯤꯗꯣ ꯀꯨꯀꯤ ꯑꯩꯈꯣꯏꯅ ꯀꯨꯀꯤ ꯍꯥꯠꯂꯒ ꯕꯤꯔꯦꯟ ꯅꯨꯡꯉꯥꯏꯒꯅꯤ ꯍꯧꯖꯤꯛ ꯀꯔꯝꯕ ꯒ꯭ꯔꯥꯎꯟꯗ ꯍꯥꯏꯐꯦꯠ ꯄꯩꯁꯥ ꯊꯥꯖꯔꯤꯁꯤꯗꯤ ꯗꯤꯜꯂꯤꯅ ꯃꯤ ꯁꯤꯕꯗ ꯀꯌꯥ ꯊꯥꯖꯔꯤ ꯃꯥꯅꯁꯨ ꯂꯧꯊꯣꯛꯏꯗ꯭ꯔꯣ ꯁꯦꯟꯇꯔꯅ ꯂꯥꯛ 5 ꯏꯁꯇꯦꯠꯅ ꯂꯥꯛ 5 10 ꯄꯤꯅꯤ ꯀꯥꯏ ꯍꯥꯏꯕꯗꯣ ꯃꯥꯅ ꯑꯗꯨꯒ ꯃꯥꯁꯤ ꯃꯤꯁꯦ ꯑꯣꯏꯔꯤꯉꯩ ꯄꯩꯁꯥꯁꯤ ꯊꯥꯖꯔꯛꯑꯦ ꯁꯦꯟꯇꯔꯅ ꯑꯗꯨꯒ ꯃꯥꯅ ꯑꯃꯨꯛ ꯊꯤꯜꯂꯨꯕ ꯑꯗꯨꯒ ꯀꯔꯕꯥꯔ ꯇꯧꯔꯤ ꯗꯤꯜꯂꯤꯒꯤ ꯂꯤꯗꯔꯁꯤꯡꯁꯤꯒꯅꯦ ꯁꯝꯅ ꯍꯥꯏꯔꯕꯗꯤ ꯂꯥꯟꯁꯤ ꯍꯣꯏ ꯄꯥꯕꯨꯡ ꯕꯤꯔꯦꯟꯒꯤ ꯕꯤꯖꯤꯅꯦꯁ ꯇꯥꯔꯦꯅꯦ ꯂꯥꯟꯁꯤ ꯕꯤꯖꯤꯅꯦꯁꯅꯤ ꯑꯣꯀꯦ ꯁꯦꯟ ꯇꯥꯜꯂꯤꯅꯤ ꯃꯥ ꯅꯨꯡꯉꯥꯏꯔꯤꯁꯤꯗꯤ ꯀꯥꯔꯇꯣꯛ ꯅꯨꯡꯉꯥꯏꯔ ꯁꯤꯐꯥꯏ ꯉꯥꯛ ꯑꯩꯈꯣꯏꯁꯨ ꯁꯤꯐꯥꯏ ꯉꯥꯛꯂꯝꯕ ꯃꯤ ꯑꯃꯅꯤ ꯈꯪꯕ ꯁꯤꯐꯥꯏ ꯉꯥꯛꯇꯅ ꯂꯩꯕ ꯅꯣꯏ ꯎꯍꯧꯔꯣ ꯅꯠꯇ꯭ꯔꯣ ꯁꯤꯐꯥꯏ ꯉꯥꯛꯄ ꯅꯨꯡꯉꯥꯏꯔ ꯈꯪꯕ ꯑꯁ ꯑꯩꯈꯣꯏ ꯎꯄꯥꯏ ꯂꯩꯇꯕꯤ ꯑꯩꯈꯣꯏꯗꯤ ꯉꯥꯛꯈ꯭ꯔꯅꯤ ꯉꯥꯛꯍꯟꯒꯦꯔꯅꯤ ꯎꯄꯥꯏ ꯂꯩꯇꯕꯩꯅꯤ ꯑꯗꯨꯅ ꯕꯣꯠ ꯃꯇꯝ ꯅꯠꯇ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏ ꯁꯤꯐꯥꯏ ꯉꯥꯛꯄꯒꯤꯀꯣ ꯑꯗꯨꯅ ꯕꯤꯔꯦꯟꯈꯣꯏꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯉꯥꯛꯍꯟꯗꯅ ꯊꯝꯃꯤꯁꯤ ꯅꯨꯡꯉꯥꯏꯅ ꯑꯗꯨꯒ ꯅꯣꯏ ꯁꯤꯔꯣꯏꯗꯨꯕ ꯍꯌꯦꯡ ꯍꯤꯡꯍꯧꯕ ꯈꯔꯗꯨꯅ ꯑꯩꯉꯣꯟꯗ ꯕꯣꯠ ꯄꯤꯌꯨ ꯍꯥꯏꯁꯤ ꯉꯥꯏꯔꯦ ꯑꯩꯁꯨ ꯍꯥꯏꯗꯣꯏꯅꯤ ꯑꯩꯁꯨꯅꯦ ꯅꯣꯏ ꯁꯤꯔꯣꯏꯗꯨꯕ ꯍꯌꯦꯡ ꯕꯣꯠ ꯃꯇꯝꯗꯗꯤꯅꯦ ꯍꯤꯡꯍꯧꯕ ꯈꯔꯗꯣ ꯑꯩꯉꯣꯟꯗ ꯕꯣꯠ ꯄꯤꯌꯨ ꯑꯩꯕꯨ ꯀꯥꯍꯜꯂꯨꯁꯤꯅꯤ ꯑꯣꯀꯦ ꯑꯁ ꯕꯦꯔꯥꯅꯦ ꯃꯤꯅ ꯉꯥꯡꯊꯣꯛꯇꯕꯤꯗ ꯇꯧꯔꯤꯕ ꯇꯤꯀꯦꯠꯁꯤꯗꯤ ꯑꯩꯁꯤ ꯉꯥꯡꯊꯣꯛꯏꯅꯁꯦ ꯃꯣꯏ ꯀꯩ ꯕꯣꯠ ꯂꯦꯞꯇ꯭ꯔꯕ ꯃꯌꯥꯝꯁꯤ ꯅꯣꯏ ꯎꯗ꯭ꯔꯣ ꯂꯦꯞ ꯂꯦꯞꯅꯔꯕ ꯃꯌꯥꯝ ꯂꯦꯞꯅꯉꯥꯏꯒꯤ ꯊꯥꯡ ꯊꯦꯡ ꯂꯩꯔꯤ ꯃꯌꯥꯝꯁꯤ ꯀꯩꯗꯧꯅ ꯂꯩꯌꯦꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯕꯣꯠ ꯃꯌꯥ ꯌꯧꯔꯕꯅꯤꯅ ꯂꯤꯂꯥ ꯃꯆꯥ ꯁꯥꯟꯅꯕ ꯍꯧꯔꯛꯑꯅꯤ ꯃꯥꯒꯤ ꯆꯥꯛ ꯆꯥꯒꯦꯔ ꯀꯩꯗꯧꯒꯦꯅꯣ ꯀꯣ ꯂꯤꯂꯥ ꯃꯆꯥ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯂꯥꯟꯒꯤ ꯄꯥꯎ ꯇꯥꯔꯝꯃꯔꯣꯏ ꯄꯥꯛꯅ ngã một đôi chân mình bột mẹ rồi phi đã suy lấy thấp điểm ai khẩn trương bột mẹ gì mà thì ôi đông nia xin là hắn này số mấy là cần số tổng ngầm tập thì là tí mấy em thôi leo gì chừng ai đi bột mẹ sao làm nè mai mấy cái drama sao nó qua cái lắm tại sao thế sao khi có một lối hình này cái nào xí vào mình nó à đúng không tàu đi xí ai khối gì lấy bởi khối nắm em gì biết đi bằng ngang 머론 톡보이 요거 세티면 아요래 마이킹 가 오래나 쿠키 학교 하려게 뭐 아주나 세티면시 아요래 아주나 와마 하이브로 지시 했더니 그룹 도로고 우리들아 뭐 투ong부름 건가 거리 사관도 건가봐 해가 하루로 줘 가이노나 하르거니 시 사가지나 시도리 통이 가이노 하이라이트바 람니시 아이 lemtaba lam naidina birian tawrisi democracy thugaiyeba leingak pom mathiba maira pahina mo resignation paper segai mo hai adigi mana thugalaga lila drama sanni me segai heli me mo hai ngarang na lamo mana kamuel loiba thabak toromadi evidence to putho aduga ai pham thadok bige man ngasi babu pham thadok di kaino ma leiram ni jane loi ta thoe si nan maira pa bi ka maira pa mi ya te adana pham thadok to nalam tre si di manung da mai pot am leira ji ma sa ta thok jare ba ka ma wai na ta tro evidence pu tho ai pham thadok bige ya di ma yam kom na chum mam leira di pham aran mum leira ma pham thadok ka hari ma gi wa hai si di ang di ma pham thadok ngam ma mi mo oi ri
ꯋꯥꯏꯁꯤꯅꯗꯤ ꯑꯗꯨ ꯃꯥ ꯅꯍꯥꯟꯒꯤ ꯗ꯭ꯔꯃꯥꯗꯨꯗ ꯐꯝ ꯊꯥꯗꯣꯛꯇ꯭ꯔꯤꯁꯤꯗꯤ ꯗ꯭ꯔꯃꯥꯗꯨ ꯃꯩꯔꯥ ꯄꯥꯏꯕꯤꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯕ ꯒ꯭ꯔꯨꯞ ꯈꯔꯅ ꯃꯩꯔꯥ ꯄꯥꯏꯕꯤ ꯈꯨꯗꯤꯡꯃꯛꯀꯤ ꯅꯣꯂꯦꯖ ꯅꯠꯇꯦꯀꯣ ꯌꯨꯝ ꯑꯃꯗꯀꯣ ꯌꯨꯝ ꯑꯃꯗ ꯑꯁꯤ ꯑꯅꯥ ꯊꯣꯛꯑꯕ ꯏꯃꯨꯡꯗꯒꯤ ꯃꯤ ꯑꯣꯏꯒꯦ ꯑꯣꯏꯌꯣ ꯑꯗꯒꯤ ꯃꯤꯇꯣꯞ ꯑꯃ ꯂꯥꯛꯑꯒ ꯌꯨꯝꯁꯤꯗ ꯃꯤꯁꯤ ꯃꯌꯥꯝ ꯊꯣꯛꯑꯕꯀꯣ ꯏꯃꯨꯡꯗꯨꯒꯤ ꯑꯍꯜ ꯂꯃꯟꯅ ꯔꯦꯁꯄꯣꯟꯁ ꯍꯥꯏꯅ ꯗꯥꯏꯇ ꯂꯧꯕ ꯍꯥꯏꯅ ꯑꯃ ꯂꯩꯌꯦꯕꯀꯣ ꯁꯔꯀꯥꯔꯁꯤ ꯑꯃ ꯂꯩꯔꯤꯑꯕ ꯂꯝꯁꯤꯗ ꯃꯤꯆꯝ ꯃꯌꯥꯝ ꯑꯃ ꯁꯤꯔꯦ ꯃꯤ ꯁꯤꯔꯕꯗꯤ ꯌꯨꯝ ꯂꯟ ꯊꯨꯝ ꯃꯥꯡꯂꯕꯗꯤ ꯂꯩꯄꯥꯛꯇꯨꯒꯤ ꯔꯦꯁꯄꯣꯟꯁ ꯗꯥꯏꯇ ꯀꯅꯥ ꯂꯧꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨ ꯃꯊꯣꯡ ꯈꯪꯗꯕ ꯁꯔꯀꯥꯔꯅꯦ ꯁꯤ ꯃꯇꯝ ꯂꯤꯜꯂꯤꯕ ꯈꯪꯗꯦ ꯇꯥꯝ ꯉꯥꯏꯔꯤꯕ ꯃꯥꯒꯤ ꯈꯪꯕ ꯑꯗꯨꯅ ꯉꯥꯡꯉꯁꯨ ꯑꯩꯈꯣꯏ ꯑꯗꯨꯅ ꯁꯦꯟꯇꯤꯃꯦꯟ ꯌꯧꯏ ꯑꯩꯅ ꯉꯥꯡꯉꯤꯁꯤꯁꯨ ꯁꯦꯟꯇꯤꯃꯦꯟ ꯑꯃ ꯂꯩꯗ꯭ꯔꯅꯦ ꯊꯃꯣꯏꯗ ꯑꯁꯤꯒꯨꯝꯕ ꯏꯊꯤꯜ ꯑꯃ ꯏꯍꯨꯜ ꯑꯃ ꯂꯩꯌꯦꯕꯀꯣ ꯈꯥꯡꯕ ꯉꯝꯗꯕ ꯇꯧꯔꯤꯁꯤ ꯌꯦꯡꯕ ꯑꯩꯈꯣꯏꯁꯨ ꯔꯥꯖꯅꯤꯇꯤ ꯇꯧꯕ ꯅꯪ ꯅꯍꯥ ꯑꯃꯅ ꯑꯩꯉꯣꯟꯗ ꯋꯥ ꯍꯪꯉꯤ ꯅꯠꯇ꯭ꯔꯥ ꯔꯥꯖꯅꯤꯇꯤ ꯇꯧꯔꯤ ꯃꯤꯁꯤꯡꯁꯤ ꯑꯩꯉꯣꯟꯗ ꯐꯥꯎꯋꯦꯕ ꯃꯤ ꯑꯇꯣꯞꯄꯗꯤ ꯀꯔꯤ ꯌꯥꯝ ꯐꯥꯎꯒꯅꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯋꯥ ꯉꯥꯡꯕꯗ ꯀꯨꯀꯤ ꯃꯤꯁꯪ ꯆꯪꯂꯦ ꯅꯠꯇ꯭ꯔꯒꯅ ꯇꯣꯝꯕ ꯆꯥꯎꯕ ꯃꯤꯁꯪ ꯆꯪꯂꯦ ꯅꯥꯒꯥꯏ ꯃꯤꯁꯪ ꯆꯪꯂꯦ ꯍꯥꯏꯅ ꯇꯧꯔꯒ ꯁꯦꯟꯇꯤꯃꯦꯟ ꯁꯥꯒꯠꯂꯒ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯏꯍꯧ ꯑꯃ ꯂꯩꯌꯦꯕ ꯄꯥꯕ꯭ꯂꯤꯛ ꯃꯣꯞ ꯍꯥꯏꯅ ꯑꯃ ꯂꯩꯌꯦꯕ ꯃꯤꯌꯥꯝꯒꯤ ꯍꯦꯛꯇ ꯃꯣꯞ ꯑꯃꯗꯀꯣ ꯏꯍꯧ ꯑꯃ ꯇꯧꯔꯒ ꯍꯦꯛꯇ ꯃꯤꯁꯤ ꯐꯨꯕ ꯍꯥꯠꯄ ꯇꯨꯞꯄ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯅ ꯋꯥꯁꯤ ꯉꯥꯡꯊꯣꯛꯄꯁꯨ ꯑꯃꯨꯛ ꯂꯨꯁꯨ ꯂꯨꯏꯁꯤ ꯀꯩꯅꯣ ꯃꯨꯟꯅ ꯈꯪꯗꯕ ꯑꯗꯣ ꯏꯔꯥꯡꯁꯤꯗꯤ ꯄꯥꯛꯇꯤ ꯅꯦꯝꯗꯧꯗꯤ ꯃꯥꯟꯗ꯭ꯔꯦꯀꯣ ꯁꯥꯔ ꯉꯁꯥꯏꯅ ꯍꯥꯏꯕꯅꯦ ꯃꯤ ꯕꯤꯔꯦꯟ ꯁꯤꯅꯣꯛꯇ꯭ꯔꯤ ꯐꯥꯎꯒꯤ ꯃꯁꯤꯗꯤ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯁꯨꯛꯑꯣꯏ ꯑꯣꯏꯊꯣꯛꯑꯣꯏꯅ ꯂꯧꯏ ꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯊꯧꯖꯤꯜꯂꯤꯁꯨ ꯅꯠꯇꯦꯕ ꯁꯤꯗꯅꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯕꯤꯔꯦꯟ ꯑꯍꯥꯟꯕꯗ ꯍꯥꯏꯒꯦꯕ ꯂꯥꯟꯁꯦ ꯍꯧꯒꯠꯂꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯔꯥꯖꯅꯤꯇꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯁꯤꯕꯨ ꯔꯥꯖꯅꯤꯇꯤ ꯍꯥꯏꯅ ꯂꯧꯅꯔꯤꯃꯤꯅ ꯀꯣ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯕꯅꯣ ꯂꯥꯟꯁꯦ ꯍꯧꯔꯀꯥꯟꯗ ꯑꯇꯩ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯁꯤ ꯈꯨꯠ ꯊꯥꯔꯛꯇꯉꯥꯏ ꯕꯤꯔꯦꯟ ꯑꯉꯥꯡꯁꯤ ꯀꯩꯅꯣꯗ ꯑꯁꯤꯒꯤ ꯀꯨꯀꯤꯒ ꯃꯩꯇꯩꯒꯤ ꯂꯥꯟꯁꯤꯗꯤ ꯔꯥꯖꯅꯤꯇꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯤꯡꯕ ꯃꯤꯑꯣꯏ ꯈꯔꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯍꯥꯏꯗꯤ ꯅꯣꯡꯃꯩ ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡꯗ ꯏꯟꯁꯜꯂꯒ ꯇꯧꯍꯟꯕ ꯂꯥꯟꯅꯦꯅ ꯃꯥꯅ ꯉꯥꯡꯊꯣꯛꯑꯦꯕ ꯑꯗꯨꯅ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯉꯥꯡꯉꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯔꯝꯕ ꯒ꯭ꯔꯨꯞ ꯑꯃꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕ ꯃꯤ ꯑꯃꯅꯦꯅ ꯍꯥꯏꯗ꯭ꯔꯦꯅ ꯈꯥꯡ ꯂꯥꯏꯅ ꯍꯧꯖꯤꯛꯐꯥꯎꯗꯅꯦ ꯉꯥꯡꯊꯣꯛꯂꯗꯤ ꯑꯩꯅ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦꯕꯀꯣ ꯑꯩꯅ ꯈ꯭ꯋꯥꯏ ꯉꯛꯄ ꯑꯃ ꯂꯩꯌꯦꯕ ꯂꯥꯟꯁꯤ ꯍꯧꯔꯛꯇꯣꯔꯦ ꯀꯥꯟꯁꯤꯗ ꯍꯧꯕꯗꯤ ꯀꯥ ꯍꯦꯟꯅ ꯍꯥꯏꯗꯤ ꯏꯔꯥꯡ ꯈꯤꯇꯪ ꯁꯥꯒꯠꯅꯕ ꯍꯧꯔꯛꯄꯩ ꯇꯥꯏꯃꯤꯡ ꯂꯥꯟꯁꯤ ꯗꯥꯏꯔꯦꯛꯇꯤ ꯍꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯁꯤꯗ ꯁꯥꯔꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯊꯦꯡꯅꯒꯦꯕ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯕꯣꯠꯀꯤ ꯃꯇꯥꯡꯗ ꯍꯥꯏꯐꯦꯠ ꯊꯦꯡꯅꯒꯦꯕ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯍꯦꯛ ꯊꯣꯔꯛꯑꯕ ꯃꯇꯨꯡꯗꯩꯅꯦꯕ ꯂꯥꯟꯁꯦ ꯄꯨꯔꯥ ꯑꯣꯏꯕꯤꯗ ꯍꯧꯖꯤꯛꯁꯤ ꯑꯩꯅ ꯀꯥꯞꯄ ꯂꯥꯟ ꯇꯥꯔꯦ ꯅꯠꯇꯦ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯁꯥꯔꯒꯤ ꯚꯤꯗꯤꯑꯣꯗꯣ ꯌꯥꯝꯅꯁꯨ ꯃꯦꯁꯦꯖꯐꯨꯜ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯑꯣꯏꯒꯦꯕꯀꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯗꯨꯝ ꯁꯥꯔꯅ ꯍꯥꯏꯈꯤꯕ ꯋꯥꯁꯤꯡꯗꯣ ꯑꯗꯨꯝ ꯃꯌꯥꯝꯅꯁꯨ ꯌꯥꯝ ꯇꯥꯅꯤꯡꯕ ꯑꯗꯒꯤ ꯍꯥꯏꯗꯤ ꯔꯥꯖꯅꯤꯇꯤꯒꯤ ꯑꯣꯏꯕ ꯑꯔꯣꯟꯕꯁꯤꯡꯗꯣ ꯁꯥꯔꯅ ꯗꯛ ꯍꯥꯏꯔꯛꯄꯗꯀꯣ ꯃꯌꯥꯝꯁꯨ ꯍꯔꯥꯎꯅꯩ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯍꯦꯛ ꯊꯣꯛꯂꯛꯑꯕ ꯃꯇꯨꯡꯗꯒꯤꯗꯤ ꯏꯔꯥꯡꯁꯦ ꯍꯦꯛꯇ ꯑꯀꯟꯕ ꯑꯃ ꯑꯣꯏꯈꯤꯕꯅꯦꯕ ꯇꯧꯔꯤꯁꯦ ꯑꯩꯅ ꯈꯜꯂꯤꯁꯦ ꯁꯥꯔꯅ ꯂꯥꯟꯁꯦ ꯌꯥꯝ ꯊꯣꯛꯂꯛꯀꯅꯤ ꯑꯩꯁꯦ ꯈꯪꯕ ꯖꯥꯠꯂꯥ ꯑꯉꯥꯡ ꯑꯃ ꯑꯣꯏꯅ ꯅꯪꯅ ꯉꯥꯡꯈꯤ ꯑꯩ ꯁꯤ ꯂꯥꯟ ꯁꯤ ꯊꯣꯛꯀꯅꯤ ꯑꯩ ꯈꯪꯗꯦ ꯑꯗꯨꯒ ꯁꯤꯗ ꯅꯪ ꯑꯉꯥꯡ ꯑꯃ ꯑꯣꯏꯅ ꯁꯤ ꯍꯪꯂꯤꯁꯦ ꯍꯥ ꯁꯤꯗ ꯑꯃꯨꯛ ꯁꯤꯁꯨ ꯃꯤꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯀꯅꯥꯒꯨꯝꯕꯅ ꯉꯥꯡꯂꯤꯕ ꯏꯕꯥꯅꯤꯒꯤ ꯋꯥꯍꯩꯁꯦ ꯇꯥꯕ ꯀꯥꯟꯗꯀꯣ ꯍꯦꯛꯇ ꯍꯧꯖꯤꯛ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯈꯤꯕ ꯁꯤꯀꯦꯟ ꯁꯥꯒꯠꯂꯦ ꯁꯤ ꯍꯥꯏꯅꯀꯣ ꯑꯗꯨꯅ ꯃꯁꯤ ꯃꯤꯅ ꯑꯃꯨꯛꯀ ꯂꯥꯟꯅ ꯑꯃꯨꯛꯀ ꯂꯧꯗꯣꯏꯅꯦꯕ ꯈꯪꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯂꯥꯟꯁꯤꯗ ꯀꯣ ꯁꯤ ꯂꯣꯏꯕ ꯂꯣꯏꯗꯕ ꯑꯩꯅꯁꯨ ꯍꯥꯏꯔꯤꯅ ꯕꯤꯔꯦꯟ ꯁꯤꯟꯗꯣꯛꯄ ꯍꯥꯏꯅ ꯑꯃ ꯍꯥꯏꯔꯤꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯁꯨꯛ ꯁꯥꯡꯉꯕ ꯊꯥ 11 ꯆꯪꯁꯜꯂꯛꯑꯝꯃꯤ ꯌꯦꯡꯉꯨ ꯂꯥꯟ ꯀꯨꯏꯗꯦ ꯍꯥꯏꯕ ꯍꯧꯔꯛꯏꯉꯩꯗ ꯑꯩꯈꯣꯏ ꯏꯁꯇꯦꯠ ꯐꯣꯔꯁ ꯑꯣꯏꯔꯣ ꯀꯔꯤ ꯑꯣꯏꯔꯣ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯃꯥꯡꯗ ꯀꯅꯥꯒꯨꯝꯕ ꯒ꯭ꯔꯨꯞ ꯑꯃꯅ ꯍꯦꯛꯇ ꯌꯨꯝ ꯊꯨꯗꯦꯛꯄ ꯂꯟ ꯊꯨꯝ ꯊꯨꯗꯦꯛꯄ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯤꯐꯥꯏꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯇꯅ ꯑꯣꯔ ꯃꯣꯏꯕꯨ ꯃꯤ ꯍꯥꯠꯂꯣ ꯍꯥꯏꯕ ꯅꯠꯇꯕ ꯐꯥꯕ ꯄꯨꯟꯕ ꯑꯝꯇ ꯇꯧꯗꯦ ꯐ꯭ꯔꯤ ꯊꯥꯏꯌꯦ ꯑꯗꯩ ꯃꯤ ꯍꯥꯠꯂꯐꯥꯎ ꯌꯦꯡ ꯂꯩꯕ ꯑꯩꯅ ꯈ꯭ꯋꯥꯏ ꯉꯛꯏꯁꯦ ꯃꯦꯒꯤ ꯗꯦꯠ 3 ꯅꯨꯃꯤꯗꯥꯡꯁꯤꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯕ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣ ꯃꯩꯇꯩ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯈꯩ ꯑꯃꯠꯇ ꯂꯩꯕ ꯌꯥꯔꯣꯏ ꯇꯥꯟꯊꯣꯛꯑꯦꯕ ꯂꯩꯕ ꯌꯥꯔꯣꯏ ꯇꯥꯟꯊꯣꯛꯑꯦꯕ ꯑꯗꯨꯗ ꯃꯣꯏ ꯀꯩꯝ ꯍꯥꯏ ꯉꯝꯗꯦꯕ ꯑꯗꯨꯝ ꯅꯣꯟꯊꯔꯒ ꯑꯗꯨꯝ ꯆꯠꯈꯤꯕ ꯅꯣꯏ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯌꯦꯡꯉꯨꯀꯣ ꯃꯤꯁꯤꯗꯤ ꯅꯠꯇꯕ ꯑꯩꯈꯣꯏꯅ ꯃꯤꯅ ꯁꯤꯗ ꯕꯤꯔꯦꯟ ꯍꯦꯛ ꯉꯥꯡꯕ ꯑꯗꯒꯤ ꯃꯤꯌꯥꯝꯅꯁꯨ ꯃꯥꯏꯀꯩ ꯑꯦꯡꯒꯜ ꯈꯨꯗꯤꯡꯃꯛꯇ ꯆꯤꯡꯁꯜꯂꯒꯀꯣ ꯑꯃꯅ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯗꯤꯃꯥꯟ ꯏꯅꯩꯌꯦ ꯑꯃꯅ ꯐꯣꯔꯦꯁ ꯑꯦꯔꯤꯌꯥꯗ ꯌꯨꯝ ꯀꯩ ꯊꯨꯒꯥꯏꯔꯨꯕ ꯏꯅꯩꯌꯦ ꯀꯣꯔꯠꯅ ꯑꯗꯨ ꯇꯧꯕꯤꯅꯦꯅ ꯄꯨꯊꯣꯛꯏ ꯃꯌꯥꯝꯁꯦ ꯍꯥ ꯈꯔꯗꯤ ꯅꯣꯏ ꯊꯦꯡꯅꯗ꯭ꯔꯥ ꯇꯥꯏꯀꯣ ꯑꯗꯨꯒꯤ ꯑꯃꯨꯛ ꯃꯃꯥꯡꯗ ꯄꯣꯄꯤꯁꯤ ꯌꯥꯟꯊꯠꯂꯨꯕ ꯃꯇꯝꯗꯀꯣ ꯂꯥꯟꯁꯤꯒꯤ ꯀꯔꯤꯅꯣ ꯇꯧꯅꯠꯇ꯭ꯔꯤꯉꯩꯗ
ꯄꯣꯄꯤ ꯌꯥꯟꯊꯠꯂꯨꯕꯗ ꯑꯩꯈꯣꯏꯒꯤ BDF ꯑꯃꯀꯣ ꯃꯥꯡꯈ꯭ꯔꯦꯅ ꯆꯨꯝꯃꯤ, ꯐꯥꯔꯒ ꯆꯨꯝꯃꯤ. ꯇꯧꯒꯦꯕꯀꯣ ꯅꯍꯥꯟꯋꯥꯏ. ꯑꯗꯨ ꯀꯗꯥꯏꯗꯅꯣ ꯀꯟꯅ ꯊꯧꯕꯥꯜ ꯑꯣꯀ꯭ꯔꯝꯗꯤꯅꯦꯕ ꯑꯣ. ꯑꯗꯒꯤ ꯃꯨꯔꯥꯏꯟꯇꯤ ꯌꯦꯡꯉꯧꯔꯁꯨ ꯍꯧꯖꯤꯛꯀꯤ ꯁꯔꯀꯥꯔꯒꯤꯗꯤ ꯕꯤꯔꯦꯟꯒꯤ BJP ꯒꯣꯔꯃꯦꯟꯅꯤꯅ ꯑꯗꯨ ꯁꯤꯔꯤ ꯃꯤꯁꯨ ꯃꯥ ꯀꯔꯤ ꯀꯔꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯣꯏꯕꯗꯤ ꯈꯪꯗꯦ ꯑꯗꯨꯁꯨ ꯑꯦꯔꯤꯌꯥꯗꯤ ꯊꯧꯕꯥꯜꯒꯤ MLAꯗꯤ ꯍꯥꯟꯅꯒꯤ ꯆꯤꯃꯤꯁꯦ 이보비네요. 토반이. 토반 옥금디네요. 그래서 이 비집 한번 망그래가 시를 방이지. 한바. 아니 아까 마탐도 뭐 군기 집승 와한거 뭐 통독부 간다고. 마치 아이코이네 타리고 보비지 리더라 말하가 안 따에 마탐도 봐. 리더라 만나 타원에 타번. 리더라 하기지 좀 루범 레요. ꯆꯨꯝꯃꯤꯁꯥ ꯑꯗꯨꯃꯥꯏꯅ ꯂꯩꯒꯤ ꯑꯗꯨꯅ ꯑꯩ ꯑꯗꯨꯒꯤ ꯀꯂꯦꯛꯁꯟꯁꯤ ꯄꯥꯎꯁꯤ ꯈꯔ ꯈꯣꯝꯖꯜꯂꯤ ꯍꯧꯖꯤꯛꯀꯣ ꯃꯄꯨꯡ ꯐꯥꯔꯀꯥꯟꯗ ꯌꯥꯏ ꯐꯣꯡꯗꯣꯛꯀꯅꯤ ꯌꯥꯏ ꯁꯥꯔ ꯌꯥꯏ ꯁꯤꯒꯤ ꯍꯥꯟꯅꯒꯤ ꯃꯃꯥꯡꯒꯤ ꯋꯥ ꯈꯔ ꯂꯩꯌꯦꯕ ꯑꯗꯤꯃꯨ ꯕꯤꯔꯦꯟꯅ ꯍꯌꯦꯡꯒꯨꯝꯕꯁꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯏꯁꯄꯣꯔꯠ ꯏꯁꯇꯦꯗꯤꯌꯝ ꯑꯃ ꯍꯣꯡꯒꯗꯕ ꯍꯌꯦꯡꯒꯨꯝꯕꯁꯤ ꯉꯁꯤꯒꯨꯝꯕꯁꯤ ꯃꯩ ꯊꯥꯏꯒꯗꯣ ꯃꯩ ꯊꯥꯏꯌꯦꯕꯀꯣ ꯆꯥꯎꯔ BJP ꯑꯃ ꯂꯩꯔꯤ ꯑꯁꯤꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯗꯨꯒꯤ ꯚꯤꯇꯥꯃꯤꯟꯗꯨ ꯋꯥꯠꯂꯦꯅ ꯍꯦꯛꯇ ꯈꯣꯡꯕꯥꯟ ꯆꯦꯟꯕ ꯑꯃꯅ ꯁꯤꯚꯤꯜ ꯁ꯭ꯋꯥꯏꯁꯨ ꯑꯣꯏꯍꯜ ꯑꯃꯅ ꯑꯗꯨ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯍꯥ ꯃꯥꯒꯤ BJPꯒꯤ ꯃꯦꯝꯕꯔ ꯃꯌꯥꯝ ꯂꯩ ꯌꯨꯠꯂꯣ ꯀꯔꯤꯌꯣ ꯃꯌꯥꯝ ꯂꯩ ꯋꯥꯀꯔ ꯃꯌꯥꯝ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ BJP ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨ ꯑꯣꯏꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜꯒꯤ BJPꯒꯤ ꯂꯤꯗꯔꯁꯤꯡꯅ ꯇꯥꯕꯤꯗ꯭ꯔꯕ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯐꯝ ꯊꯥꯗꯣꯛꯑꯅꯤ ꯀꯥꯏꯅꯀꯣ ꯑꯁꯤ ꯏꯕꯣꯕꯤꯗ ꯁꯤ ꯃꯤꯁꯇꯔ ꯀꯩꯅꯣꯗꯣ ꯕꯤꯔꯦꯟꯗꯣ 이보비 ꯅꯠꯇꯦꯀꯣ ꯍꯧꯖꯤꯛꯇꯤ ꯕꯤꯔꯦꯟꯗꯅ ꯁꯤ ꯃꯤꯁꯇꯔ ꯕꯤꯔꯦꯟꯗ 마기 비타민 아시 피우 아데기 마기 콜롬 아시 레유 레이들디 거의 하나 하이거도 후이는 공다는 가다 하나 공이에요 그거 아시 공부 아시 미함도 웃네 신나 와시 매만 강고 있어 뭐 낭말로서 니나 소리 야외 오케이 사라 이거 이거 시든 토고노트로 워킹이 또 오케이 어디 사 마락마락다 사네 핵 어디 어디 사나 어디 마카타나 그런 내리 뒤질래보도 거 우리 아도 하이독들이 사나 सक्सेसफुल 오르 맞담다 아이가 엄청 자가 오늘가 마카타 비도 또 오세요 내가 예 오케이 사 바이바이 사 바이바이